tongan ba I pau khara mayam da update pijarake Cocomi Amuco Focs Manipur gi apunba mihut kangbu na ngasi Delhi da Ministry of Home Affairs ki makok thongba official sing unaduna wari sanakhre sahi ani helba irang asi loisinaba tongan ba hiram sing da Coordinating Committee on Manipur Integrity Cocomi All Manipur United Club Organization Amuco amasung Federation of Civil Society Organization Focs Manipur gi apunba mihut kangbu ga ahanba oina ngasi Ministry of Home Affairs ki makok thongba official singa Delhi da unaduna wari sanakhre ngasi ayupung 12 makhai tarakpu matamdagi CSO singi apunba mihut kangbu aduga wari sanaba hauki wari sanaba aduda Cocomi gi maikadigi lup asi convener yauna miyoi taret amuko gi oina lup asi ki advisor yauna miyoi taret amasung Focs ki oina president yauna miyoi manga na saruya ki hari New Delhi da ngasi wari sanakiba aduda thorliba irang asi loisinaba tongan bofam sing pukatuna khana khibaga loinana CSO singi makaidagi su National Highway sing da ningthina sathok sasin yahanba lomi singna labukta thaba inkhang subada khudong thiba thoktanaba ningthina ngak senba state asigi interest sokpa yaba thabak tawdanaba yawno wafum kya pukatki haire adum oinamak hena kupa marol di hojik phawbagi oina phangba leitre panba yabadi irang asiga mari leinana chahi asigi April 5 da maitei amasung Kaki gi CSO singi marakta Ministry of Home Affairs na sinduna New Delhi da wari sanaki madugi matung May 13 ta Cocomi amasung Focs ki mihut singna ministry gi official singa wari amuk sanaki makha tarakpo khongthang oina ngasi ki asina CSO ahungi apunba mihut kangbuna ahanba oina ministry asigi official singa unaduna wari sanaba haibadu oiri atopa pau amada senior citizen singi akhanaba thorang hayengdagi chanaragani thagi pension 3,500 oiragani lemna layang lagani bus train lemna tonghalagani masagi chahi humpu helaba laibak asigi miyoi khudimaki punsi mahing phagadhanabagi pandamda central government akhanaba thorang khara lauthorakre anoba yafa thorangi scheme sing asi hayengdagi laibak asida chanaragani senior citizen singna tha khudingi phangba pension gi senpham lupa 3,500 da hengarhan bagaloina na ana ayek yawrokpa matamda lem layang lagani atongwal amata lawdana bus amsung trail tonghalagani ataba mamalda aeroplane tongnabagi khutong sabasu phangalagani senior citizen singi akhanna bachawal gi community gathering program sin bagaloina na skill development workshop kya su pangtholagani masagi chahi humpu helaba miyoi singna yum saba matamda lainga ki maikaidagi mateng pangbagaloina na senior care plus amadi golden age program na chingba scheme singi khutong saba seto lambi lehna bu honaragani hairi hanadagi hona lebak asigi mafam punamakta Ayushman Bharat scheme chanaduna sotha horaba kanglukki miyoi singbu lemna layang bi khutong saba phanganduna lakhi senior citizen singi damakta di lengakta sakanglaba hospital khudingmakta lupa lakh 5 phawbagi changda lemna layang bi khutong saba phangalagani kanagumana sel invest tawraga sendoi phangningba leiraga su senior secure fund haiba investment plan haudoktuna invest tawkhiba senpham adu sahi 5 gi manungda chada 9 gi changda sendoi phangannabai khutong saba pigadawri golden growth plan gi makhada di sahi 10 gi manungda sendoi oina chada 10 gi changda phangalagani senior secure fund gi makhada kanagumana lupa 50,000 dagi hauna invest tawba yai golden growth plan gi makhada lupa lakh ama natraga masidagi hena invest tawnabai khudong saba piri hairi atopa pau amada highway da plane taba yahangadawri awang nongpok lamdam da ahanba oina national highway da aeroplane sing emergency landing tawba yahalagani haina Assam ki chief minister Himanta Biswa Sarma na phongdokre moran amadi demo gi lonaba national highway gi kilometer 3 sangba sarukta Indian Air Force ka khusam naraga plane sing emergency landing tawba yahanaba gi thorang lokhale October thada di thorang asi thabak to onthokpa horagani National Highway Infrastructure Development Corporation Limited na pakhaliba yamna maruba thodang asina maram oiraga khudongthiba nanggadaba plane sing emergency landing tahonduna miyoi kayagi punsi kanba ngamlagani haire atopa pau amada politician singna makhoi masel gi manakta aduma hunaraga leibana Manipur tholiba irang asigi warosin ama purakpa ngamdabani mahesor thonawjam Manipur tholiba irang asigi solution ama puraknabagi mahutta amaga hunaraga leibana irang loisinba ngamlagadra amaga hunaraga irang gi warosin lakadaba oirabadi aduma hunaraga leibiro madu natragana irang asigi warosin laknaba lomda wakal thadabiu haina Republican Party of India RPI athawalegi National Secretary su oiriba party asigi state committee ki president Mahesor Thongnawjamna phongdokre
Just Mateng Private Limited na sinduna sathakhiba ahanba state level math competition gi prize yentopagi thorom da MU gi Arts Science Hall da pangthokhiba thorom aduda Maheswar Thaunaujamna makhata na phongdokhibada Manipur da chahi ani henjilaglaba irang asina mipum khudimakta awaba piri asigum awaba sing asi ko onnabu honnabagi mahutta leiriba politician singna makhoi masegi marakta aduma hunaraga leibana tholiba irang asi warusin ama purakpa ngamdabani haina phongdokhe Atopa pau amada MHA na su kangbu da hena thajabadagi miyam saonare kumja 2023 gi May 3 dagi horakhiba irang asigi warosin puraktuna Manipur da mahausagi nena taba phibam lakna ba honabada India lenga ki Ministry of Home Affairs ki official singna Kaki gi makai dagi lakholiba wari watai sanabagi thabakta Kaki manung da pena daba leire thajaba yaba pau gi likhun singna phongdorakpagi pau gi matung ina Suspension of Operation Su da yauba Kaki khulai paiba kaya laibagi mathakta village volunteer amadi Kaki civil society organization kaya su lairi adubu Government of India gi Ministry of Home Affairs ki official singna su kangbu dane hena thajaba thambagi maongda su kangbu khaktama wari watai sanabagi maong ama chathariba asina pendaba lairakpani haire Pau asina hai su da leiriba Kaki army group sing asi su tanoidringai mamangdagi hona miyam na makhoi gi mathakta pena daba yaning daba mayam lairagli khungangi lairaba miyam gi awaba ubidana Kaki singi interest ni hairaga laingak na thadarakpa lairaba miyam gi chakhot thaurangi scheme nam haduna su da leiba Kaki khulai paiba sing na haina thoktuna langli su da leiriba sing na chatharliba ka henba thong asibu pendaba amadi yaningdaba gi wafam sing miyam na matam kya mamangdagi phongduna lagli phibam asi laina su group singa Ministry of Home Affairs ki official singa wari sanabada miyam gi apam basing purakani thajadre haina paladuna MIS na su da leiriba sing da hena thajaba thamduna chatharliba thabak thoram sing asida Kaki gi miyam sauningba amadi nungai tabana pik thale makhata na kari karamba wafam sing lakpagi haibadu kupna yengduna leiri haiba wafam thamlagle Atopa pau amada tera khongsangbi maning kaithel da bomb plan toramle Police Control Room na ngasi numidang thadorakpa cherol amana haibada bomb disposal team yauba security force na moirang PS ki manung chanba tera khongsangbi maning kaithel gi mafam amada 51 mm gi ILLG bomb ama plan torma thingnare hairi bomb asi bomb disposal team na mi sugandana pokai hankre pokai hankhiba mafam dagi makha taba investigation chathanaba bomb mache sing recover tawre haire aroiba pau oina mapalam gi pau makha hapsage Iran gi landa China na yengduna leikhibagi maram leiramle handak Israel amadi Iran ga sonakhiba landa America su yoksinlaktuna Iran amadi America ga lan sonaba horakhibada marup oiriba laibak China na yengduna leikhibagi achobu maram ama leiramle haire report asigi matung ina China na matam pumbada America bu namthaba pambana maram oiraga Iran gi lan asida America bu su achobu amang ata thoklabadi China gi oina kana ba haibadu oigani super power oina bagi manglan ama mangliba China na lan na maram oiraga America da chakhatna bagi lambi taptharaklabadi madigi khudong saba lawduna China na super power oina bagi manglan mangphaunarakpa yai haina khankhibani banba yabadi Iran amadi China chahi kya gi mamangdagi marup oiba laibak ama oibata natana hojiksu Iran da China na lan gi khulai kya yonsinna ba hotnaribani haire ngasi gidi matang asida video si